Hello, mayam kurumjari. Hakiming, Doctor Ngangbom Mitay, full form di Doctor Ngangbom Chanti Kumar Mitay han. Adubu malem ki maru mapang singna mingdo yumnak minga si sang ju sang ba hai ju hai tabaduda ayambana Mitay natraga Doctor Mitay ana kopi. Asisu karigumbada Mitay kaina kopi sa dunyawe. Ngasi ngasi mayamꯒꯤ ꯃꯐꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔꯗꯪ ꯊꯝꯖꯅꯤꯡꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯇꯥꯡꯂꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕ ꯃꯀꯣꯛ ꯃꯊꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯆꯥꯁꯤꯡꯕꯨ ꯇꯝꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯈꯥꯛꯇꯅ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯇꯥꯏꯋꯥꯟꯗ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯛꯄꯁꯤꯗ ꯊꯦꯡꯅꯔꯛꯄ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒ ꯏꯔꯝꯗꯝꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯒ ꯍꯥꯏꯐꯦꯠ ꯆꯥꯡꯗꯝꯅꯔꯒ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯐ ꯐꯠꯇ ꯈꯔ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯇꯥꯏꯋꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯁꯦꯀꯦꯟꯗꯔꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯥꯏꯗꯤ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡꯗ ꯇꯝꯍꯜꯂꯤ ꯃꯁꯤ ꯀꯝꯄꯜꯁꯔꯤꯅꯤ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯗꯕ ꯈꯔꯗꯤ ꯌꯥꯎꯏ ꯃꯈꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯜꯁꯤ ꯌꯧꯅ ꯄꯥꯏꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯅꯤꯌꯔꯁ ꯀꯣ ꯕꯤꯂꯤꯅꯤꯌꯔꯁ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤꯁꯤꯡꯗ ꯊꯕꯛ ꯇꯧꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯐꯣꯔꯦꯅꯔꯁꯤꯡꯗꯨꯒꯤ ꯃꯆꯥꯁꯤꯡ ꯃꯈꯣꯏꯗꯨꯅ ꯇꯝꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯩ ꯃꯣꯏꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯉꯥꯛ ꯁꯦꯟꯕꯗ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯇꯥꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤ 99% ꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯣꯏꯅ ꯇꯝꯅꯕ ꯉꯥꯛꯇꯅꯤ ꯇꯥꯏꯋꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯔꯤꯃꯛ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯇꯝꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯇꯝꯂꯤ ꯏꯆꯥ ꯕꯨꯡꯕꯨꯡ ꯕꯦꯝꯕꯦꯝ ꯆꯦꯆꯦ ꯅꯅꯥꯎꯁꯨ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯇꯝꯃꯛꯄꯅꯤ ꯃꯣꯏ ꯃꯔꯤꯃꯛ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯣꯏ ꯇꯝꯃꯛꯑꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯁꯤ ꯑꯌꯥꯝꯕꯅꯗꯤ ꯃꯃꯥ ꯃꯄꯥ ꯈꯔ ꯈꯛꯇꯅꯤ ꯏꯃꯨꯡ ꯈꯔ ꯈꯛꯇꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗꯅ ꯖꯝ ꯇꯧꯕ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏ ꯁꯦꯜꯁꯤ ꯂꯩꯇꯕꯅ ꯑꯌꯥꯝꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯗ ꯃꯣꯏ ꯑꯉꯝꯕ ꯏꯃꯨꯡ ꯈꯔꯅ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯇꯝꯕꯒꯤ ꯃꯄꯥꯟꯗ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯍꯣꯏ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯐꯖꯅ ꯆꯂꯥꯏꯗ꯭ꯔꯕꯅꯤꯅ ꯃꯗꯨꯁꯨ ꯇꯧꯐꯝ ꯊꯣꯛꯏ ꯃꯗꯨꯁꯨ ꯇꯧꯐꯝ ꯊꯣꯛꯄꯗꯒꯤ ꯇꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯇꯝꯕꯁꯤꯗꯁꯨ ꯑꯃꯨꯛ ꯃꯀꯣꯛ ꯃꯊꯪꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯇꯝꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯝꯅꯕꯒꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯛꯄꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯅꯠꯇꯕ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯅꯠꯇꯕꯅꯤꯅ ꯃꯣꯏꯅ ꯃꯆꯥꯁꯤꯡ ꯑꯁꯤ
ina kara kun ba kangmuna tawriba da mai tawdana moina mapong mathang oiba private school sina tamna bo hotnabada natraga hena faba private school sina tamna bo hotnabada asokki matik mama pasing na wabasi thengnaribni ngasi si lekai ko jamata loi lerangani huje adubu mayamgi chatnabini leipaki chatnabini haiduna masi warasu wana haiduna ngamna hotnabada ma pakaya amadi awabi chetheng nungtigi nangli aduga kaya amana chakhum mai mutlaba phawbada macha singsi mahi tamnabani laila shu tamnabani haidana tawdaba kaya amasu tawba kaya amasu yauribani masida haijaningbana karigumba chamai tawdana kanna khonaraga tuition ju thare dagi laila shu private school sing tamhalle mi oina na khonare aduga hayeng makoina mi oire haina bu khallasu mi ama oirapadi yai masa masa gi oina adubu sagi samaina school la la shu dang tambagi khanbagi adagi akogi tuition da dum thabagi ma pa ga nungsinana sana chunana laiminabagi matam phanglaktabana kogi kari haitare adugumba wakhalna dochelakhtaba angangsing asina hayeng mama mapa oirpa matamda mi mo oirpa matamda makhoi gidamak hotnabirakpa mama mapasing ase asigi makhoi thamoida karisu phawdabna mama mapawba bauji kaukthokpa irai laina kaukthokpa hudokpa ngamba macha kaya amsu leirabni huje masimak thoroi haiba ngamde masi thoon gumsi hairagadi akoina yariba makhaidi akoina laik laisu tamhallagasu yes tamhangadabni laik laisu tamba jamna maru oi tawbatabu akoina laik laisu tamba khaktana hekta mi ama oiragani ado makok thangba makok mathang taba school singda tamhallaga hekta moi loinamak mi oiragani haina khanbadi akoi khanbadi lale haina thamjage maramdi malemgi mafam kayada lairiba kogi lengak padane khangde doctor ni khangde engineer ni khangde scientist ni khangde mayam ama lairiba si koina sumthi je lonjulu matamda paru matamda thengrapda makhoigi punsi si ayambana wana chhorai adu mokhoi ayambana makok mathang oiba university natraga school singda tamakte adudi makhoi kamai to dana mi oirai hairagati hoji makhoi sina khonaba kanbadagi makhoi na pamjaruba lamduda lambiduda chatlubadagi makhoi mayai ba school even makhada leba school da tamo pawba makhoi mi adum oiraiba ngai pakai ayamane adu ngakani lesinge aduga amarom da koina makok mathang taba school singda senjau thada dana tamhallaga mi oidaba kaya amasu yauri huje sina takpadi punsida mi oiba mai pakpa haibasi koina hekta makok thangba school singda private school singda hekta tamlaga hekta oini haibasu yade farju fatraju hoi akoisu yamna lairen hauri adugo akoi makok thangba private school da tamakpa haibadira kodi chungtam tamakte khwadi hongba kogi school teragi rural institute da tamlae adagi hoi DM college si pai ko tawdo bisi dilengaki mai sangni sidi koina metric lower kan tamakpani ado jawala neru university da tamakpani jo koina private university tamakpanate si jo koina national gi level da pastor padu da laibo padan haitare mai tor padu koina tamki bagi wani abnina aduna hajaning bidi koina ngang sing yokpa matamda sembiba matamda koina school na loi sema ani oja sing na loi yem ani yenglakani kaina khantoklaga koina koi sel tan bada natraga koi thabak isa sa gi thabakta pungning changchandana lairagadi angang sing se chorpachu yai dana koina angang ama semba haibasi araiba nate aduna koina yariba makhaima pasingna makoi gi matam khaithoktuna asangba matamda angang sing aduga loina biba angang sing aduda koi gi hauna lonchat thaugal lon afaba tawba chumba tawba si tambi basi amna mathau tai masima ayaki icha mari
ꯌꯣꯛꯄꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦ ꯂꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯊꯣꯛꯄ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯛꯏ ꯀꯅꯥꯝꯇ ꯌꯦꯡꯉꯛꯇꯦꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯂꯨꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯁꯣꯏꯒꯦ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯛꯇꯅ ꯃꯤ ꯑꯣꯏꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯃꯀꯣꯛ ꯃꯊꯪ ꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯨꯟꯁꯤꯗ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯁꯤꯃ ꯈꯔ ꯊꯥꯗꯣꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯃꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯐꯅ ꯐꯠꯇꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯁꯨ ꯃꯣꯏꯅ ꯍꯣꯠꯅꯕ ꯀꯜꯂꯕ ꯃꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗꯨꯗꯕꯨ ꯊꯥꯔꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯆꯧ ꯑꯆꯧꯕ ꯁ꯭ꯀꯨꯜꯗ ꯑꯇꯥꯡꯕ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯔꯒꯁꯨ ꯃꯣꯏꯅ ꯄꯥꯝꯖꯕ ꯁꯕꯖꯦꯛ hiramdu natragadi kaisu mai pakpa oiroi mai paga chu mapung pharoi khudam moina harda ko iramdamgi chanabi ama laibani kogi ma pasingna isari doctor hengani engineer hengani scientist hengani na moi ya pamba wakhalon digi matungena macha singida namfuda haiba line sine chalhanba adumaina tawuduna makoina mapung phana makogi matik mayai sing mapung phana pungdok pangamde aduna mai pakku sungamde ngamlabasु adumai tawdana ngamdadana koi iramdam Kangleipak halaga yamna thabak phangdana leba kayamsu leiko sima yamna dum khambi ubira haijaning badi koina mama ama oina koina icha sing asida koina khoina pamba khoigi apamadu namfuda tawhanbagi mahutta makhoida koina makhoina pamjaba hiramduda lamduda chatnanaba honabigadamni makoina apamba lambiduda koina mateng khara pibiba koina lamjingbiba koina puning thogatbiba aduni yamna maru oiribase adudi natadana koina khoigi apamba duda moibu nafuda chatlu haina thabaduna di kaidongidasu makoida yaujariba mating mayai sing adu loina puthoaga honabadu honararoi aduna mai pakpada adum watkani khudam haiba waigi chanupa na nausi hujikpudi yamna wakhal tare hujikpudi yamna nungsi hanadi wakhal yam wai mama ju aisu kamai tawdana masi angang kamai tawna mapunji mai pakadana lengidona yam waramme class 12 hello idadi mana pamjabasi lai lai sudi kya pamdre masi aduna ayakna lambi khara takpi mangonda lambi khara takpi biduja mana pamjabasi akogi army da changba military da changa thawak tawsina sidijo mana hairiba lamsida ju khwaidagi mayamna pamnadaba kogi frogman hairiba kogi marine corps gi asidais ma changi aduna hujik mak training kan chathari Taiwan da siju hayeng 12 class katanina kogi India da NDA tambugum jane magi class hayeng kona master BA master ga loselaga BA master ga jiamu army oina tamba yai adu tamaga di ma hayeng adu ma cho officer am yo yai ayakna maki khudam ji pijari bana mangonda aikhoina pambado mama pa aikhoina pambado nafuda tamhanbagi mahutta hadi mana dikya lai lai suje pamdeba adu thabakti yapan to maji aduna army da changbaji di akoi thabakki ayamana action nina yamna maji thawai yawna tawe handaksi kana tawrade ujuma army da leirina yamna ju discipline leire hawna lo chachu yamna khange mama pa gi cham khalle adu magi even magi thagi phangbo tolop sibau akoi da loi sijin no na dum irai lai na dum pithore magi case card to koi dum pireba haidi asuki matik koina hana khalam maduga mana to threji ham khena yanduna yam nungsi chanupa na nausi mai to dana koina icha sing sina mana pamjaba lambi du da thabiba adura mama pa moina koina tawgadaba haibabu makoina pamjaba lambi sida koina
ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯁꯧꯒꯠꯄꯤꯕ ꯑꯗꯨꯒ ꯈꯪ ꯍꯩꯔꯒꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯝꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯔꯨꯕꯒꯤ ꯃꯊꯧꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯗꯣꯛꯄ ꯃꯣꯏꯗ ꯍꯪꯉꯒꯅꯦ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯅꯦ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯈꯪꯗꯦ ꯃꯈꯣꯏꯗꯒꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯅꯤ ꯈꯪꯗꯦ ꯃꯣꯏꯗ ꯍꯪꯂꯒ ꯈꯪꯗꯣꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯑꯄꯥꯝꯕꯁꯤꯗ ꯆꯠꯍꯟꯕ ꯑꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯈꯣꯏ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯀꯣꯛ ꯁꯥꯔꯣꯏ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝꯁꯦ ꯍꯦꯟꯅꯁꯨ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯗꯨ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯔꯤꯁꯤ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯑꯝꯇ ꯊꯥꯗꯦ ꯄ꯭ꯔꯦꯝ ꯁ꯭ꯀꯨꯜꯗ ꯇ꯭ꯌꯨꯁꯟ ꯕꯤꯔꯣꯗ ꯑꯝ ꯊꯥꯗꯦ ꯑꯩꯈꯣꯏꯅ ꯃꯃꯥꯅ ꯌꯨꯝꯗ ꯇꯥꯛꯄꯤꯕ ꯑꯩꯍꯥꯛꯅ ꯈꯪꯕ ꯈꯔ ꯇꯥꯛꯄꯤꯕ ꯇꯧꯔꯒ ꯂꯣꯏꯅ ꯔꯦꯁ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯌꯣꯛꯄꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯒꯠꯄꯅꯦ ꯑꯗꯣ ꯃꯣꯏ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯕ ꯏꯜꯂꯤ ꯐꯩ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤꯅ ꯑꯃꯁꯨ ꯂꯣꯏꯅ ꯐꯅ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯤꯡꯕꯅꯤ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯆꯥꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯇꯝꯍꯟꯕ ꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯕꯤꯕ ꯑꯗꯨꯒ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯁꯥ ꯃꯎ ꯐꯅꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯂꯝꯗꯗꯤ ꯑꯗꯨꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯕ ꯃꯁꯤꯃ ꯌꯥꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯃꯁꯥ ꯃꯎ ꯐꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗꯁꯨ ꯌꯥꯝꯅ ꯐꯥꯒꯜꯂꯤ ꯑꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤ ꯃꯁꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛꯇ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯖꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯆꯥ ꯕꯦꯝꯕꯦꯝ ꯕꯨꯡꯕꯨꯡꯁꯨ ꯍꯧꯖꯤꯛ ꯎꯁꯨ ꯇꯧꯔꯤ ꯎꯁꯨ ꯁꯥꯟꯅꯔꯤ ꯑꯗꯨꯝ ꯏꯚꯟ ꯃꯣꯏꯒꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯂꯩꯕꯗ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯗꯨꯅ ꯃꯣꯏ ꯃꯁꯥ ꯐꯅ ꯊꯝꯃꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯥꯈꯜ ꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯕꯛ ꯁꯨꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯇꯦ ꯃꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨ ꯈꯛꯇꯪ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯊꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣই ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯣꯏꯁꯤ ꯁꯥꯟꯅꯍꯜꯂꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯁꯤ ꯈꯔ ꯈꯟꯊꯕꯤꯌꯨ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯀ꯭ꯂꯥꯁꯇ ꯃꯀꯣꯛ ꯑꯣꯏꯔꯦꯅ ꯅꯥꯔꯒ ꯀꯔꯤꯒꯨꯝꯕ ꯁꯠ ꯂꯩꯈꯤꯗꯕ ꯊꯣꯛꯑꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯅꯣ ꯑꯗꯨꯅ ꯃꯁꯤ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯦꯟꯕ ꯂꯝꯕꯤꯅꯤ ꯃꯁꯤꯗ ꯌꯥꯔꯤꯕ ꯃꯇꯝꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯍꯟꯗꯨꯅ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯇꯝꯍꯟꯕꯅ ꯍꯌꯦꯡ ꯑꯣꯜ ꯔꯥꯎꯟꯗꯦꯠ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯅ ꯇꯝꯈꯤꯕ ꯃꯌꯥꯝꯁꯤꯅ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯂꯥꯏꯒꯗꯧꯔꯤꯕꯅꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯤ ꯈꯤꯇꯪ ꯈꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒꯗꯤ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯗꯨ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯖꯄꯥꯟ ꯀꯣꯔꯤꯌꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯃꯍꯩꯁꯪꯗ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯔꯤꯀꯨꯂꯝꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯨꯔꯒ
amadi ayhak isagi punchida lakhiba sana khonaduna lakhiba laila tamkiba mayamsi yenglaba matungda akhoi lai laishu tamba khaktang tawbasi masi phatte afaba oide yari makhoi di makhoina lairiba matam asi lekna sina handuna tongan tongan be hiram kayada tamhanba makhoibu expose toktohoba masina akhoi tungi punchida yamna kanaba porakani haibati lam kayada makhoi chanaba yagani haibaduni aduga masa mau phaba haibasi asuki matik mathau maru oi maramdi hakchangbu phatradi sel kaya paisanu lai kaya haisanu karibu kanagadorino hospital gi famungda taaduna leitokani haba aduna mama apa oiribasingna akhoi machasingbu mana sanajningba hiramdaju thabiyu aduga hakchang sajel maru oina hakchang sajel chang naina tawhanba afaba chinjak achamba chinjak afaba chinjak pijadiba sumai tawragadi angangsing adu soidana tungda mai pakani masa mau phagani aduga nungaiba punchi marel ama soidana phangani haina thamjake mayambu thagatsari